Laimaramda Meitei Kuki puna lau uminari. Haukiba ing lisinganiga kunga humdoigi me ahumdigi lamdamsida tholakhiba irang asi haujik sahi aniga tha taret mapung phajinkhre. Irang asina maram oiraga nakalanigi marakti misi minada natana yum kai amadi lanthum kya amas mang takankhre. Loinana miyoi lising humfuram lanje natuna tuan tuan relief camp sangjapam laudun lainari. Miyam punamak matam sangna sarang nabamadi awa ana kya mayuk naraglaba matungda amuk hana state asida mahusagi tangdu laitaba punsida tapna tapna hanjilakpigi mami ama haujik taburakli. Meitei amadi Kuki anigi marakta hatna sunaduna unaba yadana lairambadu haujik nakal animaki khunjasung puna lau uminaba hore. Kunthrago homdoi suba Assam Rifles ki kangbuna section ngak senduna Bisnupur amadi Kangpokpi district anigi taina laimaram waroi singamasum Kangmong khul anigi marakta leiba laupham singda haujik Meitei Kuki amasum siru khunjasung puna lau sumina hori. Masigi phibam masi yaunaba honarapada security force ki asobu thaudang ama yauri. Lau suminariba Kuki singnai hidak laibira o haiduna siedi hidak maming iba piraktuna aikhoina laibirui. Laupham na thabak suminariba Meitei Kuki amadi siru khunjasing hak pathabigi haitha pothapuna saminai. Kuki singna suk makoina putharakpa haitha pothabu piraklaga sabasu yawi. Haujik laimaram waroi singamadi Kangmong khulga taina lauphamda lau suminariba maru oina Meitei amadi Kuki singi marakta pamdaba thaudok thokpa leiti haina maphamdura lau usuramba Meitei khunja amana phongdokhi. Mana makhatana haikibada irang asi thokraba matungda mamang sahidigi security na section ngak selaba mafam asida lau ubigi thaba asi sa thaba horakibani. Adobu security na Panangak senduna su lausing ubigi thaba asi nena tana sa thabadi ngamdi. Haujikti laupam da sangduna mahuksagum akiba leitanama isagi laupamda lau uba ngamli. Lairiba laupam singa sige akoibida Meitei Kuki amadi sirugi khul sing tari. Loinana hariba laupam singa sida Meitei Kuki amadi sirugi khunja sing haujik ingna singna puna lau uminari. Masida security gi maikaidigi asauba mating taubiri. Masigidamak laimaram waroi singda lairiba kuntragomdoi suba Assam Rifles ki kangbubu thagatningai ki. Irang thoktingai mamangda laupham singa sigi akoibada tariba Meitei Kuki amadi sirugi khunjan siga si nungsi chanana tona tinaraga laiminarakhibani. Laimaram waroi singi hek mathakta tariba khoripok hariba Kuki khulgi khunja singna makoina thajaba hinjang napi singadu makhada kumtharaktuna yonba laklami. Adubu lal asi lakhibadigi punama asi lepkibani loinana laimaram waroi singda Meitei khunja khara lehorabasu ayamadi loina lanjena duna relief camp da lairakibani. Irang sina maram oiraga nakalani mak loina wanariba ngaktani. Irang horakpa matamda makoisu aikoisu kanamatana sangduna lau unaramdrabani. Nakalani ma akiba ma aduma pauna duna lainaramani. Hauzi akiba du tapna tapna mangkhiduna puna lau uminaribasi Manglan gomani masi oithokani haiba thazarudi asumna haukraba asoiba aranba kiyadu kauthokna duna ngakpi haibana dharmani haiba sinakal animaki wakhalda poknarabadi tapna tapna lamdam asina mahausagi tangdu laitaba punsi adu hanjilakani thaji hainasu magna makhata na phongdorakhi laimaram waroi singi hek mathakta taba khoripok Kuki khulgi sip manglen kipgen hai Makoigi khulgi khunjasing asi lau singu tawduna hingmani khul asigi yumthong ayamana makoina puthoksin adu tampakta putharaga yonduna maduna khunjasing senthok lambi oirami adubu lan thoksilakpadagi haujikti khul asigi khunjasing na makoina thajaba polam kharadu saraga sidana bi hingmasina tana senthok lambi khudimak loina kakre lalasina Koripok khulgi khunjasing bu awaba kya mayuknari government legendary bising resettlement tahonba asikaktanadi lamdam sida tangdu laitaba mapung phan hanjinhan ba ngangwene thajadi yanadri bana kalani gi marakta wari sanaduna wakhaina ba mapuraklaba matung lamdam sida mahausagi tangdu laitaba punsi edu amu hanna hanjilakani haina manglen khipgena phungdokhi Amot akai gi complaint gi wahawdu nupa amabu mapilak thuon ki ba hanagi SP mara lairi lakthukri Amor akai gi madi leinaba complaint thangat pa lakpa nupa mabu Uttarakhand gi Pithorgar gi hanagi Superintendent of Police Lokeshwar Singhana mapilak thu khandun ikai ba pibaga loidana tathi tawoina tawhi habigi wahawdu Uttarakhand gi State Police Complaints Authority PCA na evidence kya review tawraba matung hanagi ASP asi mara lairi hana lakthukri masigi matung ina PCA na Uttarakhand lengakta hanagi SP Lokeshwar Singhagi mathak disciplinary action launaba direction pikri wathok asi kumja English singani kungo humdogi February tarukta RTI activist amasum Firol gi lalon itik tawba Lakshmi Joshi na matam madur SP oiramba Lokeshwar Singhada
पुलिस लाइन क्वार्टरसिंगी मनाक्ता अमोट अकाई क्या पैसनबसिना मियामनो खुदोंचादबा मायोकनाहली हाइदुना वाकटपा चलुबदा लोकेशर सिंगाना माकी ऑफिस मनुंगदा लक्ष्मी जोशी मफी लोकथोहंदुना कियाना खंगनबगा लोइदना करिगुंबा अफावरिंग सारबदी माकी मथक्ता क्रिमिनल केस पानगनी हाइदुना तमथिन ओटपीदुना थादोरखिबनी मसिगी मतंगदा PCA गी बेंच अमना कुपना यंगसलबा मतुंग थाउदोसिगी मतंगदा हानगी SPA सिना पिखलखिबा असुम अरानगी वफम सिंगसी मरम चादबा मसुम ओइथोकलोइदबा कया यौरमबगा लोइदना विक्टिम ओइरिबा जोशीना मेडिकल एविडेंस का लोइदना पिखलकपा असुम अरानगी वफम क्याना असुम सक्तुना हानगी SPA लोकेशर सिंगासी मरा लैरे हाइना रूल तौखिबनी थाउदो अदुर अतोपा पुलिस स्टाफ अमता सेनादे हरि पंजाब कोर्ट कॉम्प्लेक्स द मियोएमा कापतुनो हलमनी पंजाब की फाजिलका डिस्ट्रिक्ट लेबा कोर्ट अमगी कॉम्प्लेक्स द मसक खंगदबा खुलाई पाइबा अहुमना मियोएमा नुंगमैना कापतुनो हलमले हाना पुलिसना फोंदोखरि पुलिस ऑफिसर अमना फोंदोकपगी मतुगिना थाउदोदु ngarang ayuk फाजिलका डिस्ट्रिक्ट की आबोहर कोर्ट कॉम्प्लेक्स द लेबा पार्क की एरिया द थोकिबनी लाइखिद्राबा मियोएदुगी ममिंग आकाश एलायस गोलू पंडित कवि आबोहर एरिया दगी हाना सुमानो फोंदोखरि फाजिलका की सीनियर सुपरिटेंडेंट ऑफ पुलिस गोरमित सिंगाना की आकाश अबोहर कोर्ट की पार्किंग एरिया लेनिंगैद कार अमद लाखिबा मसक खंगदबा खुलाई पाइबा मी अहुमना नोंगोय मरु तरुक कापसिलमखि थाउदोदो आकाश अरुब फिवम सोकपगा लोइना खुदक मनाक नकपदा लेब हॉस्पिटल अमद पकटखेदुबो लेखनबा ngamdana सिकी हाना मानो फोंदोखलि SASP नाइखि आकाश आर्म्स एक मरी लेनबा केस अमगी हियरिंग गिदमा आबोहर कोर्ट लाखिबने हाना स्पाउक्स फोंदोखलि जापान मनाक चाइना की मिलिटरी एक्टिविटी कंखलकली US जापान की जेट सिंह लान ओराई मिनखरे जापान के चाइना के उमखनब हेंगलकपग लोइना US की स्ट्रेटेजिक बॉम्बर सिंह जापान की फाइटर जेट सिंह की तेंगोल अमग लान ओराई मिनदुना जापान की एयर स्पेस की अकोयबदा मकोई की मिलिटरी थबक तौमिनरी हाइबुथ्री जापान की नुसुक थंगब सरुक की अकोयबदा चाइना अमसुम रशिया की बॉम्बर सिंह पुना पाइसलकपदगी एयर स्पेस थुगाइबा अमत लेतरबसु टोक्यो ना फाइटर जेट सिंह थाजिनख्रबा मतुंग नोंगमा लेरगा जापान अमसुम US की अपुनबा शक्ति उत्पो ओइना लान ओराइमिनबदु लाकने थांगजा नुमितसु चाइना की मिलिटरी एयरक्राफ्ट ना जापानीज जेट सिंह कोइतान तानबगी थाउदो अमसु थोक्तुना टोक्यो बीजिंग की मरी सिंह फिबम हेना सोअनखि मखोइगे लेबाक की अकोइबदे सिक्योरिटी की फिबम हौजिक फावबगी मनुंगदा हेना साथीबे हेलकपैदगी जापान की एयर सेल्फ डिफेंस फोर्स अमसुम US मिलिटरी युम जगैसे नुमित लान ओराइमिनख्रि हाइना जापानीज जॉइंट स्टाफ न फोंदोखि नमदुना स्टेटस कोड होंगननबा होनरकबा थिंगनबा अकनबा फिरेब अमसुम SDF अमसुम US फोर्सिंग की मरक थौरांग तौरग लई हाइबसी एलाई सिंगना अमुग हन उटले हाइना जापानीज जॉइंट स्टाफ न हाइखि US B-52 स्ट्रेटेजिक बॉम्बर अनि अमसुम जापानीज F-35 स्टील फाइटर जेट अहुम अमसुम F-15 जेट अहुम न जापान की नुसुप सरुकता लैबा असिग साउथ कोरिया की मरकता लैबा समुद्र इपाक मतक लान ओराई खेन ऑफिसर सिंह नाइखि